awaba haibasi insan mi khudimokta lae lakpham thokpane adu aikhoigi wakhallonda awaba laktaba haibasi nungai bane na khalle taseng namki sabai kiram singchige concept makhoigi wakhallonda awaba laktaba se sigisi Allah na aikhoisi nungsibidabagi laktabane haibasi gi wakhallonda leramne jo awaba toina laisi si Allah gi mekai de gi banda siga mari lein haibasi sabai kiram gi wakhallonda di leramne aduna tasingna awaba laktaba matamda makhoida wakhal nungairamde karigi maram gi laktabano Allah na isi nungsibidabra haibetugi wakhallonda puraga leiramme aduna si laiba mayam singchida ikoi na umid oi bhaibese oithoklaroi aigi ithakta di nungai bhaibesi phangadaba mandre aigi thabuk oigadaba mandre aigi exam da pass oigadaba mandre na khallaga jo na umidi si khanbase si Allah na yamna asawba thabuk ne ulamai kiram nadi si achaoba gunah mane na hairi jo Allah da bilkul thajabasi thadukpa oithoklaroi na khanjaba si kaidung de khoi khalloi dabane adun hadis ki hadise qudsi da Allah na haibiriba jo dunya da leiriba gunah mayam toriba gunah mayam singchida aina phage na khallaba adu taragadi adugi gunah du phagane jo aingonda bilkul thajaba si thaduoga upai leijadre oithokpa yararoi na khallaga phammiba midugi mido aduina pharamgadabane engo aduna tasingna mukyoina ikoina upai leijadre oithoklaroi khanbase kaidungda khalloidabane ba aigi thawai sina thawai leiri phoba adu mehnat tawgadabani hotnagadabani Allah da haijagadabane aduga thajaba thamgadabane nong natra nong madi suksoi soidana makki nahake thabuk tu mai pakane ba nahake awabadu suksoi soidana makki kogakane si ekhoina sabai kiram sing degi tamgadabane balke anbiya alaihi salatu wassalam degi ekhoi tamgadabane hazrat yunus ki matang dan hakna khangedana aduna hazrat yunus alaihi salatu wassalam sina samandar gi manungda aduso amaka ngagi manungda ne yang aduga amaka su hadis ki amagi matung ina adugi nga do hazrat yunus na changriba nga si amaka atopa nga mana chain hairi adu taragadi adugi sidagi hena depressing situation si karai digi no lauru dorisi chalo miyama jo kamra gi manungda di thonglon jalla laikhiya adu thongchi thinba matamda nongmana ta nongmadi sukchoi dar manke hangdora kane ba ataba miyamna adu aduga sigi bandasina ngagi manungda aduga ngadu samandar gi manungda neba adu kanana no bataga dorisi magi bokensi magi khonjel si kanana no bataga dorisi taga dorisi sumna khakke Allah khakta neba Allah gi atupa da tanangai amma phoba leite adugi situation du da neba mahakna Allah hu ya tori basi adugi oithoktraba matam madu adugi matam madu da neba Allah bu mahakna ya tori basi La ilaha illa anta subhanaka inni kuntu minadh dhalimin hazrat ni sahibi tasing nam ki Allah aini aram basi aini zalim sin hakti pakni aduna aibu maaf tawiyo aduna tasing nam ki jo insan jo andera da leiriba amamba da leiriba aisi karino tawgadori ai tawfam khangdre ngaure ai haifam su khangdre karamtan aigi watabidre aibu Angawbagi halatta leirena khanjariba mising do tasing namak yoina sigi Quran ke ayat si solo ba toina magi inshallah suksoi soidana maki Allah na magi hal to birakane aduna tasing namak hazrat Yunus alaihi salatu wassalam na mayus oikideba mangonda Allah da thaja khi aduna si iblis ki thabuk ne jo aina tawriba thabuk si sukoi oi roi oithok aroyena khalliba mido si phatta ba thabuk ne aduga tasing namak yoina mayus oidriba jo thajariba Allah da mehnat tawriba miedo adu mai pakpa ge khudam mamane masi mai pakpa mini insan haibasi sigi khudam si karino haiba matamda ma Allah da thajagani magi mehnat to lagatar regularly leptabida adu hotna gane si mai pakpa ge ek alamat ne kayam yamna luba halat hoisen aruba halat hoisen ma kaidungda mayusti oirueba adum thajaganeba adu karigino haiba matamna ma khangeba aina ibadat tawrisi
kanagino Allah gine Allah hairisi engo somna khaki upambi aduk yamna upambi adugi mana mayam singdu mana makele ido adu kari maram gi kelimu karai de kelimu haibidu phoba Allah khangi me adu taragadi nahakna nungai triba amusung nahak onda jo leiriba situation sin Allah na khangaroi dro khangba tabni tasengna makki oina adu Quran gi manung da Allah na ayat amusu jo insan gi nature sine Allah na hibiri besi la yasamul insanu min du'ain khair wa in massahu sarru fayausun qunut siga ya chida Allah na insan gi nature amusung psychology ne bhairi besi jab makhoida nungai ba amusung harau besi Allah gi mai digi lakma matamda adu gi matik harau je ba adugan amusung nungai taba gam gi thabuk si lakma matamda di moi Allah da bilkul na umid oye ba thaja besi bilkul thadukhe si insan gi haina bine ba Eikhoida nungai ba mo pogak po matamda adum Eikhoi harawe ba nungai ba aduga hek awaba ma hek lakpa matamda ne hek thaye ba Allah na somna khakke aimonda khaktara awaba piramis ateida di piram darbara awaba mayam sing cha aimonda khaktara loina mak lai basi si yamna phatta ba thabuk ne si tawroi da bane Surah Anbiya da Hazrat Anbiya kiram sing sige Matangda Allah na hairi ba ek quality jo Anbiya kiram sing sige quality si jab makhoida awaba lakba matamda ne amagena makhoi chi pakka oi challe ba amagena majbut oi challe jo amal ibadat da sigi sing chi mai pak laba missing du gi khudam ne ba sigi sisu emo ado Eikhoi ga makhoi ga ketna ba si emo ba Eikhoi gina bilkul sigi ona taina badane Eikhoida awaba me hek lakba matamda ahan bada karaida Eikhoi gi namasi da effect ne ba ahan bala ibasi adugi matung da gedi Eikhoi Allah da nungai ta ba Allah da Eikhoi oina saujalle ba ulta si Eikhoi gi khwaiti gi asoi bane motaram aduna tasengna makki oina Eikhoida aran ba mayam malaya Allah na Eikhoi punna makpo maaf tawbi boisano si tasengna makki oina adugum laba mai thira ba kangu singdo adugi khudam ne ba chona umid oi besi Eikhoi kedum do oiroi da bane